Kaching Arambai Tengol Unit 26 ki Miyoi Kun Gataru ngasi ayok angan bada Assam Rifles na Koishinduna Faraga Pukibaga Mari Lainana Yaning Dava Fongdoktuna Tongan ba mafam singda Dukan Sing Thonglon Sinakre Amadi Koishaung Narabamiam Toklaktuna Lambi Thingduna Khongjang Changsin-Nakhre Lambi Thingbagi Khongjang adugi saruk ama oina Kongpal Irengbam Thongkhong dasu Prongpa DC Lambi da Miam Toklaktuna Tayar Mai Thaduna Lambi Thingkre Lambi Thingba atuda exam ki damak Lakpa mahiroi singi oina lambi chatpada athingba amata pikide adumakpu atopa passenger puba gari amata chalhankide lambi thingbagi khongjang aduda sarukya kibi ketrigao apunma maira paibi gi secretary pangabam anitana fongdokrakpada kumja lising ani kunge humdoigi me ahumdagi haurakliba irang asina maram oiraga iramdam Manipur asi kuki singi makuttagi kannana bakhotnabada lairik laishu tamduna leijaramba icha kaya makutta khulai paiduna khul ngaklaki Haujikna kul ngaktuna leiriba icha singda onsinduna faba punba tauri. Haujik Manipur asi lengak leitraba amagumna President rule thamjinduna kun ngakpa singbu tanaduna faba punba tauri. Manipur gi governor na manaba mityang yenglaga tampakta danatana chingda leiriba. Afaba makalgi kulai pairiba kuki narco terrorist singbusu fabiyu. Maitaida khakta onsinba yaroi haina fongdorakli. Haujik tauriba aikhogi lamthamasi asuki matik aikhoi Kuida abani, ngasi ngarang tawar lam thamdate. Masidayida makhoi kudong zaba lawraga. Pier thamjandana ama matawraga sidayida aikhogi ngasi khungai ba isa singbu. Phajan punjanba ama matawba khulai adu tawre ada tawre haikra singba. Isa singje khulai pairaga masagi lairik laisu tamba toga khulai pairaga makhoi la lhawa ma oina laigena thokiba isa ama tanate jinghong jingya dagi jing mathakta gi kaptharak leiba asuk pharaba kusu khulai mayam sigi lakhot pidraga aikhogi kaisu natraba isa singna double variant khara sizinaduna masa gi imung da legjaba adugumba mayam ama puthoga aikhogi khungaksa ba isa singuna tana dana phaba punbana tawba se tasengna hairagadi aikoi yajaning de mama ama oina ngasi isa singa se mafam khudimakta moina changjalaktana ahing nungdin nai dagi combing operation changjalakpada maram oiraga hauji chathariba exam class 12 amadi 10 gi tunggi punsili padaba adugumba maheroi singbo lairik pabada asyamna athengma pibiba je mama oibi kayagi mafam da katsina nungai jade